Sanamahi laining ki oinadi pokpadagi shiba phaobagi manungda leiba thouram shingga Pena ga thadoknaba yadaba mari ama leinaduna lakli haina Manipur University of Culture ki Assistant Professor Dr. Makhonmani Mongshaba na phongdorakli wafamasi hauzik sathariba Right the passes of Sanamahism gi workshop ka mari leinana TOMTV ga khanana unaba amada mahakna phongdorakibane Manipur University of Culture gi mideng makada laining thau Sanamahi temple board na sinduna thasigi tara mathoidagi hauraga thasigi kuntaruk fauba numit tara manga chumna sathagadaba workshop ki ngasi tare ni chanba numita MUC gi Assistant Professor Dr. Makhonmani Mongshaba na hai yek salai gi salai cha singna poklakpadagi punsigi aroiba faubagi manungda pangthokliba sintha thouram singda Pena ga loinana thokpa thouram kya ngasi fauba chatnari nat ki oiba leibak ki punsi nungsangnaba khunjau leichaunaba amade leibak chahong ahongnaba pangthokliba laithau tinthau thouram singda Pena gi mathau changi ipan thaba nagut narengba luhongba amade sibada pangthokliba laithau tinthau sing asisu Sanamahi laining gi manung chanli lamdam asigi oina anganba matamdagi Pena gi thodang chauna laurakpadi lai harauba sini lai harauba khagnatana Pena na kari karamba thodangda saruk yarakpage haibasi neinaba mathau tai Chahigi oina pangthokliba thouram kongbali thong phatpa amade mera hau chongbana chingbada su Pena sisinai laigi thouram ama pangthokpada Pena haibasi yaudaba iya yade ningthau palingai matamdagi Pena asi yamna lumna lauduna Pena loisang lingkhalami asigumba kya se ngasidi ningthau pandaba amade tongan ba laining kya lakibadagi mami samlakibani ngasi Sanamahi laining bu pamjaba ahal kya thoraktuna ipa ipugi haktagdagi chanaramba mayamasi hingat hannaba khongthang kya paikhalagli masida mipum khudingmakna kanna hona minarabadi lamdamasigi nat hena chawkhalakani hainasu Dr. Makhonmani Mongshaba na makatana phongdokhi aduga akoi lining ju hongakpa makan gi lining myam changakidana akoi posi mami sham gi wani adu ngasi di Sanamahi gi akoi lining si pamjaba ahlaman mayam tholaktana ipai pu gi sanra mayam ji hinganna bu honna badagi akoi posi ngasi laktana ngasi mak saida akoi Sanamahi gi magi laikon ji da haiba tai magi sang saida akoi myam ngasi khana nei nari bse mase Pena gi masin Sanamahi lining si khangakpadagini aduna masi akoi lon khangminaragadi akoi na ki sakpa se masi Werakani sini apa ini hijeninis. Thouram aduga mari leinana lining thau Sanamahi temple board ki member secretary M Sivadattana hai Sanamahi lining da yauriba mathau masil sing maru oina pokpa sibagi pangthokliba thouram sing ase academic oina changsinabagi pandamda workshop ase pangthokpani Sanamahi temple asida thaupuriba amaiba amaibi amadi Pena na chingba sing ase numit khudingi laigi oiba thabak thouram sing tamak pangthoklaga leiba maramna academically oina tauge haiba matamdadi miyamna khangnaraba institution ama mathau tarai Masidagi lamdamasigi tongan ba furup singi culture yokhanaba leiriba Manipur University of Culture gi VC ga puna kusamnaraga workshop ase pangthokpani workshop asida myoi chani romna saru yari Sanamahi lining chatpa kabui singi oiba kabui loisangama Sanamahi temple asida tha asigi nipanda hangkhraba matung workshop asida kabui furup ki oiba kabui khunai gi Mangdabagi chanabi haiba hiramdasu gangmai akena kabui kobi ima amana wangang ki hanasu mahangna makata na phongdokhi Mangonda academically am song nojadaba mayamda magi wahi watada yogdabadi yai adugisu mating pangnaba moigi oiba loisangsigi mising mayamana mating pangnaba thorang tori amukena phawamna paper wina su present tawgadori adun handakisida kabuigisu aikoigi magi koigi kano maming tunga lasu ngarang maktada thambigi bada koi maisok tare ki leiriba moigi yek salai tare leiriba mayam singse sigi singse koina masi koigi itin phamse manaragadi aikoi hena nungsinabe hengatkani hena malomna sangsamina bada mai pakani haibagi wakalon sida hanaki pangthoi workshop se koi yamna ka imai pa gi thojandagi mayam gi oiba koi support mayam phangdana hoji yamna koi ningthina sathajari haibata